Ngasi Pongba Pau Sida Yumpum Oipamaroiba Pau Kharab de Tojari, Parliamentary Secretary Oikhiba MLA Taragani Toy Meithakta Famdoure, Manipur Parliamentary Committee repealing a constitution Yade, High Court of Manipur. Manipur Parliamentary Appointment Salary and Allowance and Miscellaneous Provisions Act 2012 Amadi, the Manipur Parliamentary Secretary Appointment Salary and Allowance and Miscellaneous Provisions Repealing Act 2018 adu Lebaksiki Constitution Yadaba Maramna Chanabajaroi Hana Manipur High Court Nangasi Yatang Pikre Constitution gi oiba yatang adu Manipur High Court ki Chief Justice Ramalingam Sudhakar Amadi Justice Hantem Bimol ki Pesta Manipur Parliamentary Act ani adu Loukhtopina Thahkre tongan ba PIL mangagi hearing satar pambatungda Loukhtokibane Parliament Legislative Kamari Lainaba Law Sing Semba Amadi Loukhtokpa ngami adu moinabak nakal amatagi oiba law semba ki ayapati leite punna satminagadabane Manipur Parliamentary Appointment Salary and Allowance and Miscellaneous Provision Act 2012 asi Manipur Assembly na pass tawbagi ayaba leite maramaduna ek asi unconstitutional ni amadi chanabayaroi amaromda repealing act ama chanhanba aibasi hanaleramba ek aduki matung ina khankraba employees singda amangba piroi dabani adumoinaba Secretary Appointment Salary and Allowance and Miscellaneous Provisions Repealing Act 2018 ariba ek asi hana khankraba employees sing pambam thopasing mangba yaba maramna unconditional amadi invalid oire aina court ke order aduna makhatana phongdokhe panba yabadi Chief Minister Loukhtnaba Biren ki lengakna MLA Taragani Toy Parliamentary Secretary hapke adubu Parliamentary Secretary apagi ek adu State Assembly da putoktuna repealing tawbatungda tawrabatungda Loukhtokhe Parliamentary Secretary Oikhiba MLA sing adude Khurai Assembly Constituency ki L Sosintro Khedigrau AC ki Khedigrau AC ki N Indrajit Kairau AC ki N Ramesor Jai School AC ki TI Saitaberta Sengmai AC ki Ais Dingo Konthokjam AC ki Dr. S Ranjan Aujikna resign tokraba Nawriya Pakhang Lakpagi S Sobasandra Mayang Impal AC ki K Robindro Pangyai AC ki K Laisiyo Singai AC ki Kasim Basum Aujik Minister Oiriba Tamai AC ki Awangbu Niumai Amasung Jiribam AC ki Asabudine Thajabaja Mapumtiki Pangba Pauna I Office of Profit ki Makada MLA Taragani Tweet Asina Parliamentary Secretary Oikhiba Constitution Yade Airabanina Makoi disqualified Topam Togi Aiduna Haying Congress ki Lusing Basina Governor Unaduna Taksin Gadore High Court of Manipur na handak tapiri pajatang asina BJP lenghak na sawal iba MLA Taragani Thoy ase Meithakta Famdoure Atopa pau amadana Hurallakpa Gari Macha amari cover toukhre Hurallakpa Honda Dayo Scooty ama Impal East Police ki narcotic cell kangbuna recover tobaga loina na gari adubo Huran bada sena pami ani supakat pangamkhre Police ki pauna hai ngarang nong thilpung bangaram tabada Impal East District Police ki Additional SP Roni Mayangbam amasung Impal East ki narcotic cell ki OC Inspector K S Dev Kumar ki apunba supervision makada cell asima ki Sub Inspector Lenin Sharmana lit tawba Police team amana Jungkhaipam Athletic Association Yada Khergaw gi club ki Thomi single loina thambal khong da drug puthok pusin tawpaching Fananaba achat awsing thibo umbagi thabak chataduna leikhe Tanja adudan ha ani khak registration number thadaba Honda Dayo Scooty ama tonglaga yamna chingnin ha obamong da lakhe Makoi eniba phajilaga ahanbagi oina wahang pahong tawpada gari adu September 13 ki nongthil pung 3:30 tabada langsing makha laikai ki mipun changda khamlaga thamlingeda makoi anina Hurallakpani aina haidok sirakhe Gari ga kona na pharaba makoi ani ki maming soibam somen chahi kunthra gomdoi apokpa Dunesor amasung Thoksum Arun Kumar chahi kunthra ga mapan apokpa laikhidraba ipochau kawe makoi ani maksawol bam haino bok makha laikai dagine Gari adu thambal khongda jonaba purakpani aina su aidok sirakhe Gari adu gi toolbox da yaromba che sangsing yenglobada kaisam thong Longjam Lerak taki Longjam Susil Lokoba Amagi Mingdal Iba Gari Waramki Hanaso Police ki Pau Asin Makatare Police na naha ani edo formality sing ngakna phagatlaga makhataba ain gi oiba thabak sing Loukhtnaba gari aduga konana Porompat Police Station da Thahkre aire Maragasida Philippine gi Air Force helicopter kaibada mari Sire Handak ta Thahkre ba suicide bombing amada asok-apan yaokhiba drop sing Loukhtnaba lakhiba Philippine gi Air Force helicopter ama yum sakai sanamita khathang ba ithat amada kaibada maduda tongba crew member mari mak Sire aina official sing na phongdokre helicopter kaikhiba adu karidagi no aiba official sing na thijinbagi thabak chatharingai manungda atopa Siko Sky helicopter sing safety check ki damakta paikatana laikre aina Air Force na phongdokhe nakalamromda Pakistan government na Nawaz Sharif Fananaba Warrant Thahkre Ana laying ki damakta UK da leiriba Hannagi Prime Minister Nawaz Sharif Fananaba Pakistan government na masigi London da leiba mission ki khudangda Warrant Thahkre aina media ki report amana iraida mita phongdokre laying na biki damakta sayul mari ki oina mapa level ta satna baki aya par Lahore High Court na masagi
sahi humra suraba Nawaz Sharif da pikraba matung mahak mamang sahi ki November dagi London da lairakibani ahumlak Prime Minister oiramlaba Nawaz Sharif mahaki masanupi Mariam amasung mayanupa Muhammad Sabdar sahi sok lising ani taragani pangi July 3 Abenpil properties case ka kanpip takibani Sharif di Al Jazeera Steel Mills ki case ta su sok lising ani tarani pangi December da sahi tarik ki phadok pikrabani adubo case ani makta mahak bel da thoki amasung anaba laying na London da chatpada ayaba pikhi Mahak Pakistan da halakna na bachayo ni pangi matam pikhi adubo haksel gi phipam lusilakpana maram oiraga halakpa ngamkhide aina mahak na ukil na phongdokhi Sharif Fananaba government thaki bo Warrant London da leba Pakistan High Commissioner Khanghankhre aina pause di donor report toukhre Al Jazeera amasung Abenpil properties kamari leina na pikhiba mahak ki conviction ki mayokta thaba appeal singi hearing da masa jahunda na Sharif na tharakpa application kakladuna mamang da IIC na Cheul asiki haukalakpada mangonda non bailable arrest warrants pikibane UK da satpagi ayaba pitring ki mamang da Sharif Lahore ki court Lakfat jail da sahi taret ki phadok ta duna lairakibane arobe da content sing asigi maroi pau khara asi pau tamchari Manipur local news YouTube channel amadi Facebook page asidagi yengbiru puna puthaga chari loinana channel asina tumda kanar badi subscribe like and share da wakaw bikunu puna muku amuka na thaga chari